Manipur top trending news na tungan ba reliable source sing dagi lakot jaraga matam di oiba maru oiba I pausing patukuna khanghanjari ahanbada independent people tribunal na Manipur gi lal gi matangda lamai chatuka mawganithoi panba report ama puthokre Manipur gi lal asi khanghaudana thokibonate sem sarga grupta chatharpa lani haina ongdrokli August 18 May 2023 da All Tribal Student Union Manipur na sintuna Tribal Solitary March haiba banner gi makhada rally ama chatlaba matung khanghaudana Chuchampur amasung Bisnupur district anigi tainabata laiba Torbung Banglada laiba Maitei singi yum amasung dukan sing tugai yankhai batanatana mai thaduna chatharkiba lal asi khanghaudana torkibanate amasung hanadagi hauna sem saduna laiklaba matungda proof amada onsinduna chatharpa lani haina Delhi gi Mayur Bihar 1 gi Ananlok apartment ki gate number 2 ga mayok nabada laiba Patpagans ki Chahunga Kuntraga Nithoi ground floor da laiba People Union for Civil Liberties na Manipur Gilal matanga thinaba sengkiba Independent People Tribunal na phungdokre wapum asi ngarang nungthil New Delhi da laiba Press Club of India da PUCL gi thaupu singna tribunal asida saruk yakiba saknai raba miyoi singa kusan maduna pangthokpa thorom amada phungdokhibani ngarang thorom asigi matangda lamai mari panba ai bacherol amasu phungdokhibaga loinana tribunal asina phungdokhiba wahum singi manungda tribunal asi Manipur gi irangna sokhalaba tongan ba proof singa mifum pangthoktuna khanara matungda semkhibani aduga tribunal asida Manipur dagi yaudana lepa asigi mafum kya dagi tongan ba sinfamda leiba miyoi singbu tribunal asigi jurist amasung expert team ohenduna semba hainasu yarkhibani hairi tribunal asina ngarang phungdokliba asigi lamai chatruka mawda nithoi panba report asi phungdorpada makha tana khananaina basing amasung report asida yauriba data sing cross verification upna tawbagi mathau tabana khare thengthana phungdokle hainasu phungdoki adubu tribunal asina khomjilakaiba report sing asidi mari leinaba amasung tha 18 Hena chatharliba Manipur gi irang asiga mari leinaba report ni haiki hauji phawda tungda kari oirkadage khangdaba IDP lising humpu hena relief camp sing da lairi haiba wahumsu phungdoki tribunal na report asi khomjinbada tongan ba irang asidagi inghauraba amasung victim oihoraba miyoi chama yankhai henbagi wahum sing lauki masigi mathakta hakthengana amasung virtual oina group discussion sing pangthoki aduga tribunal asida document sing amadi khongdo wathok singi warol singsu prisoner ki hairi tribunal asina chathukiba inquiry amadi Manipur gi miyamna masida thajaba thamlaba matung data mai pa ko oigani aduga puthokliba report asina piningliba pawjelna Manipur da ingtapa achumba wild chathaba amasung Manipur gi furup pungmakta mausagi phibum hanjin hanabani hairi tribunal asigi jury team amasung experts singna wathok asina sokhalaba Manipur da hakthengana chatkiba amasung Bisnupur Chuchampur Imphal East Imphal West Kaksing Kangkopi amasung Senampati yauna mifam sing pangthokpadana tana Delhi da su mifam pangthoki tribunal na tongan ba stakeholders singna pisilakpa record sing khomjinki masi mathakta ahenba record singsu jury members singna virtual mota phangki Manipur gi relief camp singda tatuna nupi angang amasung ahal oiriba sing yauna victim sing da su hakthengana wari sanaki aduga irang asina sokhalaba kuki maitei naga pangal amadi atopa proof singi miyoi singsu unaki masigi mathakta tribunal team members singna advocate journalist health professional scholars academicians thabaktagi potharaba bureaucrat sing public intellectual amasung Manipur gi tongan ba proof singi political leaders sing dasu unaki hairi jury members singna Manipur da chatuna report sing khomjinbada wathok asigi tamthiraba thogdo singna ayatba piki Tim asina thengnarkiba singi manungda mi hatpa otnaiba nupigi ikai khumba manghanba amasung hairiba sing asi social media gi kuthangda malem pumbada uhanbagi thogok sing thengnarki tampak amasung singi area dasu wathok asi thoklengai gi manungda paksana nupigi ikai khumnaba manghanbagi record sing phangki adubu kibadagi natragana mari leinaba loisangi tengbang phangdabadagi haidok ningdabasu yauki kanagumba nupi singna police amadi security force singda makoibu ngalpi senbiu haijarakpada masigi khudong chaba pibi kidabasu thengarki hairi aduga jury gi members singna wathokna sokhalaba Manipur gi group singi damak paikhatpa relief amasung rehabilitation gi thabak kham thengna matik chadaba tengbang pibada thengthabagi thogok sing mayaknaki relief camp singda ladiba singna
sanitation amasung hygiene gi khudongchaba phangdaba matik chaba health care pibidaba amasung mental health support pibidaba ka loinana makhoigi punsi amasung angangsinggi education da award pakya thingarki joint rapid needs assessment amasung gita middle committee na changjak pham piba chanthana polam sing phanghanba sanitation amasung education pibaga loinana psychological support pibagi thabak tathanbasu ayamba mahumda paksana pangthoklamba thengnakhide hainasu palli irangi thogusinggi manungda hospital amasung clinic singda attack tawba ambulance amasung medical staff sing lut tawraga amang ata thokhanbagi thogoksu thengnarki haiduna irang asina maram boyaduna paidagi hena mathau tariba legal judicial constitutional mechanism sing mapung phana breakdown torbasu thengnaki hai ngarang report phongdokpagi thorongbu mari lena phongdokiba chero asina mayek sengna palakli makha tarakada thengkhang ahum lakta IDP sing mayumda hajil handani haiba thorang more kangkopi amasung chuchambur dagiri lanjilakpa sing yawamdre more amasung chuchambur dagi lanjilakpa singgi committee ahumgi mihut mapanna governor unaduna makoibu hajil hangadaba mafam matam pibiu haikhre August 28 Manipur lenga ki maike dagi chief secretary Wairamba Prasant Kumar Singh Hana mamang thagi marida hotel Ifal gi sangai hall da pangthokiba Manipur State Commission for Scheduled Tribe ki anisuba mabuk kumon thoromda oiba mithunglen oina saruk yakibagi khudongchaba lorduna pawmi singna hangba wahangi pakumda May 2023 dagi torkiba la asina maram oiraduna relief camp singda sangjafam lawkriba IDP singbu chatliba chahi asigi December fawda tangkal ahum thokna masagi maimda hanjil handuna relief camp sing honglong sinanaba pandam thamri haikhabasu masagi maimda hanjilba yadaba IDP singna lengakna saba prefabricated housing da laigani haina phongdokibagi chapchaba masak ngasi torakhre ngasi numit yungba pung 12:15 rom tarakpadagi hauraduna more amasung chochampurdagi lanjilaktuna hauji phawba relief camp singda changjapam lawreba mioi singi committee ahumgi mihut mapanna rajbhavan da governor gu unakhre governor gu unatuna wari sanabada maitei council more amasung committee on protection of maitei victims more gi mihut taruk amasung chochampurdagi lanjilakiba IDP singi chochampur united committee gi mihut ahum punna mioi mapan saruk yaki hairi more amasung chochampurdagi lanjilakiba IDP singi committee singa unakibagi wafum rajbhavan gi governor secretariat tagisu official oina ai baserol amada phongdokibani serol asina habagi matung ina ngasi tongan ba IDP singi CSO singi mihut singa governor ga unakhre makoina mayok nariba awa ana amadi khudongcha daw sing governor da pawdomkhre mihut sing atuna lambi gi phibam phagat hanba makoibu masagi mayumda amuk hanna khundalaita hanba lanjener pada yauriba mahiroi singi mai tampam gi phibam ana ayek amasung wakhal gi yumkai nauna sabagi matangdasu governor da mari lainaba wahom sing phongdoki hairi governor gi maikai dagisu hairibo thabak sing asi mari lainaba authority singa kusam naduna mangjongna paikatpa haukhre amasung atu matamda IDP singna mayok nariba khudong chadaba sing kokhanna ba honagani haibagi thajaba peki hairi phibam asida Manipur lenga ki commissioner home amasung governor gi secretary su saruk yaki hairiduna palli ngasi more amasung chochamburdagi lanjilakiba IDP singi mihut singna governor ga unaduna wari sanakiba adugi matangda pawsi asina ngasi gi mifamda saruk yakiba more gi IDP singi committee ani gi thokpuba amaga wari sanabada mahakna hai Manipur lenga ki maikai dagi chaliba chahi asigi December fawbagi manungda relief camp singda leraiba IDP singbu tangkak ahum thokna masagi maimemda hajil halagani haina phongdokiba amasung masigi mathau taba thabak thorom sing pakhalaklabasu hanjil hangadoriba IDP sing asigi manungda more kangkopi amasung chochampurdagi lanjilakpa IDP singi yawramdre maram asina ngasi governor ga unaduna hairiba mafum ahum asidagi lanjilaktuna relief camp singda leraiba IDP singi su masagi mayumda hajil hanabagi thabak ama pibiu haina taksinkhibani wahum aduda governor na ahanbagi oina periphery singda laiba yum singda IDP sing hanjil hanbagi thabak pangthokhi si jaraksida highway singda free movement tawbusu yarklagani periphery singda laiba yum singda IDP sing hanjil halaba matung more kangkopi amasung chochampurgi IDP singna hairiba mafum ahum sida laiba makoi yum singda hanjinbagi wafum aduna mathang chahi 2026 ki March fawbada khanaduna leplasi haibagi thajaba pirki hairi New asina wafum asi phongdokpadagi pawsi asina more kangkopi amasung chochampurdagi lanjilakiba IDP singi masing kyamuk oigadagi haina hangkibada mahangna hai kangkopidagi lanjilakpa IDP singi masingdi yamna yamba nate adubu more amasung chochampurdagi lanjilakpa singi masingdi lising taraga turtagi taraga taret phawu oigani hairi
अमरोमदा गवर्नर की माइकैदगी मफम अहुम असिदगी लांजलखिबा IDP सिंगबु मसागी मयुमदा हंजिलहनबगी वाफम असी मथंगी चहीगी मास मतुंगदा तारसी खनरसी हाइना फोंदोलखिबसी हौजिक स्टेट असिदा चलारिबा प्रेसिडेंट रूलगी लेंगाक असिदी फेब्रुवारी 19 2025 तगी अहानबगी ओइना था तरुकी दमक चलारखिबनी अहानबगी था तरुकी मतम अदु चलिबा था असिगी तारागनि थोइदा मफुं फाखरे मरम असिना लोकसभा अमसुंग राज्य सभा की अयाबा लौरगा था असिगी तारागोमदेदी अतोप था तरुक की मतम ओइना लेंगाक असी सांगदोखलखिबनी मथंग चही 2025 की फेब्रुवारी 13 फाउबा खक्तनी हाइकी मरम असिना गवर्नरना मफुम अहुम असिदगी लांजिलकपा IDP सिंग मयुमदा हंजिलहन्नबगी वाफुम मथंग चहीगी मास मतुंगदा खनरसी हारकलिबसी मतम अदु फाउबा पियारगी लेंगाक असी मखा ताना सांगदोरखिगद्रा नत्रगना करंबा मखलगी लेंगाक लेगदगे हाइबा पाउसे असिना हंगबा वाहंगी पाउकुमददी महांगना वाफुम अदुमदी अखोई म्यूट सिंगी माइकैदगी गवर्नरदा फोंदोकलमद्रे हाइना मखा तारकी अदुगा मणिपुर लेंगाकी माइकैदगिसु तांकक अहुम थोकना IDP सिंगबु मसागी मयुमदा हंजिलहनगनी हाइदुना फोंदोखिबा मतमदा होंजिनबा यादिबा सिंगदी प्री फैब्रिकेटेड हार्म सिंगदा होंजिलहलगनी हाइबा वाफुम फोंदोखिबनिना मोरे कांगकोपी अमसुंग चोरचामपुरगी मयुमदा हंजिनबा यादिबा IDP सिंगदी लेंगाकना साबा प्री फैब्रिकेटेड होम सिंगदा लैखिगद्रा हाइना हंगबा वाहंगी पाउकुमदा महांगना हाइ अखोगी माइकैदगिदी IDP सिंगदमक प्री फैब्रिकेटेड हाउस सिंग मखाताना साबिरगनु हाइरमले उबाला यावना मफुम अनिदा हौजिक साकलिबा प्री फैब्रिकेटेड हाउसिंग असिसु चादा मौद्रागी चांगदा लोइसलक्ले हाइरी अदुबु युमसिंग असि साबगी थबक चथबदा वाक ऑर्डर सिंगबा यावी हाइबगी वाफुम थोरपदगी हौजिकमक ओइना होंजिनबा यादबनी हाइना फोंदोरखी असि पाउदमदा सोखिलांखिबा यावबसु माफिगनी चैनल असि बुनुक्सिबिदुना शेयर अमदि सब्सक्राइब तौबिबिदमक हाइनी थागतपा फोंदोकचरी अमदि मखाताना म्यामगी सेवा तौबा ngamba ओइजगे